Awang Nongpok State Singda Tripura na COVID-19 leitaba mga suba state oire. State asigi COVID-19 positive oiba case ani leikraba tungda laying chatharaba matung negative oikre amadi discharge tokre. India da COVID-19 laichetagi fagalakhiba migi masing chada kulhumdoiga dasmik ahum yore. Health Ministry gi machin chatpa misak amana haikibada leipak asida leina asidagi fagalakhiba migi masing lising taret ka supna kun taret yore hari. Information Technology IT company singda thabak toriba mioi khudingmakna masa masa gi yumdagi lakliba July 13 fauba Mathau Tauba Yaragani Haina IT Minister Ravi Shankar Prasad na state singi IT Minister Singawari Shanaraba Matungda Lauthokre. COVID-19 laichat asiga mari leinana Juvenile Club Sagol Bantera Sapam Lairak nasu COVID-19 relief came among asi club asigi sanglenda pangthokre.